ngasi mayamda Facebook ta ai video yam tenba wang ta thamjage masi maruina ekoi state ki health department haiba tare state medical department da laiba Thobal district hospital da thengna ba thogdo ama khaktang ni nahan that 8 da haiba tare 8 March 2025 ki nungdin bung ahunga minani phumuk ta da OPD haiba tare OPD emergency OPD casualty da koi mi am ke fever to bagi yeng bane na sat bane do moi lemba doctor ani le mi yam na ha haidi just pass out to pagum ba ka goem bodok sumale moi ni patient su lem de amani de hen lem de do yeng ga fever to bai se moi na CBC test chest x-ray adagi vital test adu amani test mari manga to wena fever test to bagi se mana test iraga hosan duki my doctor ki mamang da nupa masa an mari le mi makoi na che si pur ga mapanda test to bai chasilao ina to ina kai gi no noi hosan gi mira na te khoi mapan gi laboratory gi ne adudi sida manung da lai bor ga di sida yar ga di hangge ai kanda ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯁ꯭ꯇꯥꯐ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯍꯥꯏꯕ ꯇꯥꯔꯦ ꯑꯃ ꯑꯦꯇꯦꯟꯗꯦꯟꯠꯒꯨꯝꯕ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯁꯥꯔꯁꯤꯗ ꯐꯣꯝ ꯑꯃ ꯂꯩ ꯃꯦꯟꯁꯤꯜꯂꯒ ꯗꯣꯛꯇꯔꯕꯨ ꯁꯥꯏꯟ ꯇꯧꯔꯒ ꯃꯅꯨꯡꯗ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯗꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯧꯍꯜꯂꯦ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯔꯤꯝꯁꯀꯨꯝꯕ ꯖꯦꯅꯤꯝꯁꯀꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯅꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯂꯩꯕꯁꯤ ꯃꯁꯤꯗ ꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯆꯦꯁ ꯑꯦꯛꯁꯔꯦ ꯇꯧꯐꯝꯗꯁꯨ ꯏꯀꯣꯝ ꯀꯣꯝ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯦꯛꯁꯔꯦ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯗꯨꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯇꯦꯁ ꯇꯧꯔꯦ ꯃꯥꯒꯤ ꯐꯤꯁ 180ꯅꯤ ꯍꯥꯏ ꯑꯗꯨ ꯄꯤꯔꯒ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯑꯇꯣꯞꯄ ꯕ꯭ꯂꯗ ꯇꯦꯁꯀꯤꯁꯤꯡꯗꯁꯨ ꯑꯗꯨꯝ ꯏꯀꯣꯝ ꯀꯣꯝꯃꯝꯃꯤ ꯁꯤꯁꯇꯔ ꯑꯍꯨꯝ ꯃꯔꯤꯗꯨ ꯂꯩꯔꯝꯃꯒ ꯄꯨꯡ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯔꯤꯄꯣꯔꯠ ꯂꯧ ꯍꯥꯏ ꯏ ꯆꯤꯡꯍꯧꯔꯦ ꯀꯣꯟꯅ ꯂꯧꯋꯦ ꯂꯥꯛꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯗꯣꯛꯇꯔꯁꯤꯡꯗꯨ ꯃꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯑꯗꯨꯝ ꯆꯦ ꯆꯥꯡ ꯌꯥꯎꯔꯤ ꯈꯪꯉꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯗ ꯃꯈꯣꯏꯗ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯕꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯍꯧꯔꯦ ꯍꯧꯕꯒ ꯃꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯍꯟꯅꯤꯡꯉꯤꯕ ꯃꯣꯏꯒꯤ ꯏꯟꯁꯤꯁ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯅꯥꯀꯜ ꯑꯃꯗ ꯑꯣꯏꯈ꯭ꯔꯦ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯑꯃ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯤꯁꯤꯡ ꯆꯠꯄꯗ ꯐꯥꯎꯕ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯊꯣꯏꯅ ꯍꯩꯖꯗꯕ ꯂꯥꯏꯔꯕ ꯄꯦꯁꯦꯟ ꯀꯌꯥ ꯑꯃ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯦꯁ ꯇꯧꯕ ꯉꯝꯖꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯣ ꯈꯤꯇꯪ ꯐꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯕꯅ ꯑꯌꯥꯝꯕꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯅꯤ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯦ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯔꯚꯤꯁ ꯄꯕ꯭ꯂꯤꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄꯕ꯭ꯂꯤꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯁꯦ ꯃꯁꯤꯗ ꯃꯣꯏ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯃꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯇꯦꯁ ꯇꯧꯐꯝꯗ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯀꯃꯤꯁꯟ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯅꯥꯏ ꯇꯦꯁ ꯇꯧꯐꯝꯗꯨꯗ ꯆꯠꯍꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯇꯦꯁꯁꯤꯡꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕ꯭ꯔꯥ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏ ꯑꯁ ꯃꯗꯨ ꯂꯩꯕ ꯂꯩꯇꯕ ꯈꯪꯗꯦ ꯑꯩꯁꯨ ꯑꯣꯏꯅ ꯗꯣꯛꯇꯔꯗꯨꯅ ꯏꯟꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯃꯄꯥꯟꯒꯤ ꯇꯦꯁꯀꯤ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯆꯦꯗꯨ ꯁꯤꯟꯅꯕꯒꯤ ꯐꯤꯕꯝꯗ ꯇꯧꯋꯦꯕ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕꯁꯤꯡꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯁꯤ ꯑꯅꯥꯕ ꯐꯅꯤꯡꯕꯗꯩ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯗ ꯂꯩꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯤ ꯐꯪꯍꯟꯕꯗ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯈꯔ ꯏꯟꯀꯔꯦꯖ ꯇꯧꯕꯤꯌꯨ ꯑꯩ ꯄꯥꯔꯇꯤꯀꯨꯂꯔ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯀꯦꯔꯤꯌꯔ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯗꯒꯤ ꯊꯧꯕꯥꯜꯒꯤ CMOꯅ ꯈꯤꯇꯪ ꯌꯦꯡꯁꯤꯜꯂꯒ ꯍꯣꯏ ꯑꯇꯩ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯑꯃꯗ ꯃꯔꯨꯑꯣꯏꯅ ꯔꯤꯝꯁꯇꯒꯗꯤ ꯐꯖꯅ ꯃꯁꯥꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯤ ꯃꯄꯥꯟꯗ ꯇꯦꯁ ꯇꯧꯍꯟꯕꯒꯤ ꯊꯣꯏꯅ ꯍꯥꯏꯕ ꯎꯗꯦ ꯃꯅꯨꯡꯗ ꯂꯣꯏꯅ ꯇꯦꯁ ꯇꯧꯔꯦ ꯌꯥꯔꯤꯕ ꯃꯈꯩ ꯄꯦꯁꯦꯟꯁꯤꯡꯗ ꯑꯍꯣꯡꯕꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯐꯦꯁꯤꯂꯤꯇꯤꯁꯗꯨ ꯐꯪꯍꯟꯕꯤꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯗ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯗꯣꯛꯇꯔ ꯇꯝꯃꯨꯕꯒ ꯂꯣꯏꯕꯒ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟꯒꯤ ꯋꯥꯈꯜꯂꯣꯝꯗ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯑꯋꯥꯕꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯑꯩ ꯀꯝꯄ꯭ꯂꯦꯟꯁꯨ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯌꯥꯝꯗꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯣꯏꯅꯉꯥꯏꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯦꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯋꯥꯠ ꯏꯚꯔ ꯃꯐꯝꯗꯨꯗ ꯂꯩꯕ ꯇꯦꯁꯀꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯂꯩꯔꯒꯗꯤ
मधुद तौजगे हारगा मधु तौहनबियु अदुगा टेस्ट तौफम द लेबा टेक्नीशियन सिंग एंड सिस्टर सिंग नसु कोऑपरेशन पीरगा अखोई इरमदम इजाती की हॉस्पिटल सिंग असे मिंगसत लेबा अदुगा फजना सर्विस पीबा हॉस्पिटल अमा ओहेन मिनसी आइ वाफम दो आई मेसेज पिनिंग बैनमुक्ता थमजबने थैंक यू